Paushadi Yumpam Uiba Maruiba Pau Kharab de Taujari Cooking Gas Home Delivery Pamnarktre LPG Cooking Gas ki mamal leptana hengalakpa mamal hengalakpa ki matungina Langang na LPG Cooking Gas da piriba subsidy ki sanbam pangnarakta masina baram oiraga Distributor singna home delivery tawbiba ki mahuta customer ayambana Distributor dagi case and carry the gas loba pamnarakle Saliba sahi asigi January thadagi na saliba March tha asi phawbada LPG cooking gas ki mamal ahumlak hengalakre Domestic refill cylinder amgi mamal mamang sahi ki December thada piramba adudagi January thada lupa chanipan hundraga mathoi de hengalake makhatana mathang lupa sapan kun mathoi da lupa sapan nifuga tarukte hengalaba matung haujik chaliba March tha asida lupa sapan hundraga mathoi de hengatkre Domestic LPG refill cylinder ki mamal hengalakpadagi hengalakpagi matungina lenga aso cylinder amada piriba subsidy ki sanpamse hengale mamal hengalakpa natragana ta thaba matamda piriba subsidy ki sanpamsu hengali amati ta thai adupo subsidy ki sanpam kya piri aibadudi customer na gas laurapa matungda masagi bank account da sanglakpa matam aduda ta khange PMUI customer oirbasu atai customer oirbasu lenga na LPG da piriba subsidy customer singe masagi bank account da sanglakti aibagi wafam lai bank account da subsidy ki paisa sanglaktabagi patangda hanjin complaint tawbasu kanadabadagi complaint tawba tanbadagi complaint tawnadre IOC gi impal da leiba officer singi marakta sanga express da phangdorpagi matung inati subsidy changdabagi maram yame KYC tawbada hakeba Aadhaar amasung bank account ani atuba link tawriba makhidi subsidy phanglakane lairaba imung singda lenga da loan makal pi loan pi bada masagi hana dajiraba bank account aduki mathakta atopa bank de account hangale atopa bank de account hangbada masagi Aadhaar submit tawe masigumba asisu subsidy sanglaktabagi complaint lai aibo wafam makhatana bangdorakle maram amma natragana amuk orbasu Manipur ki LPG customer ayambana LPG subsidy phanglamdaba yabagi chingnaba leire asigumba maram asina LPG ki mamal leptana hengalakpa amade COVID-19 na maram oiraga home delivery tawbada district administration Leppa sang adudagi hera distributor singki marakda lauba yaurukpadagi customer singna home delivery pamnarktabagi wafam thorakpane Distributor singki marakda domestic refill cylinder amba home delivery tawbada nakba amasung lapagi matung ina lupa yang dagi lupa marfu fapadang lupa yaure distributor karana home delivery toklaga often booking tawba cash and carry the masa laksaraga gas laun basu yaure Distributor karana home delivery tawbagi mamal lupa chama dagi chama yang bawba lawbasu yaure lupa chama lawbada truck load ama home delivery tawbada phanggador basu lupa lising kontraga sanipane Sanga Express da IOC official singi marakdagi makhatana phangdorpagi matungina COVID-19 license ki section thorak matungina lengha ki KFN feed ki order matungina home delivery tawbane makhatana hujiksu home delivery tawgadabane ari adubo loinabak home delivery tawragi gas phangan padi natre khudaki wana distributor lakpadudi gas phangale home delivery pamdaba customer masana distributor satlaga gas launingba mayamama thorakle adubo COVID ki fibam asina sab chana laksin badi natribanina home delivery makhatana tawkhinaba department na aire atopa pau amadana Myanmar military na protester taragani thoi makhatana Hatkhre zulta ki thorak mai pakhaloi aina civilian vice president awasakre Myanmar ki security force na ngasi su makhatana ku ki mekto khongjan sangsiliba miyam marakta nongmai kapsin duna nongna miwi taragani thoi Hatkhre saraga sidam yam da wangang batale pakoduki civilian parallel government ki vice president military ku chathakiba juntan ki mathakta Akanba lanjang chathatuna makoi ki thawung amta mai pakhaloi aina wasakre ngasi su mausagu Myanmar gi ani suba khwadi ki chawba sahar oriba mandale da miyamna sidin protest tharinge serakta police persons in atadakam leitana nongmai kapsalaki bada protester manga khudakta sikhe atopa mioi amana lebak odagi mai thangba sarukta leiriba PI charta police na kapada leikidabane atopa ni Myanmar gi commercial capital oriba yangonda police nongmai kapada sikhe bane ataina haukiba hingda police na kapada leikidabani aina Myanmar gi domestic media report tawkhe Myanmar military junta ni makha security force na khulai pachi da permission Miyamga Akanba lal ama songdaribagi maongda tathi da wena tawbagi thapaksing engkalakli aina mandale da based over social activist med thu na phangdoke mangna phangdokibagi matung inadi laikidabasing adugi manung da sahi taraga hum koi doi khakta ngariba nupa masa amasu yaukre aike atopa protester amana phangdokiba matungina police na miyoi ani dongmai da kaptuna harkibagi thangdok mahak masamang uki aire miyoi ani adugi manung da buddhist lamboiba amasu yauke
मीना वोबसिंग पाउतु मतुंग इन बीपीआई दा असोक अपन नंगलब मियोइसिंग प्रोटेस्टर सिंगना हॉस्पिटल दमना पुरकपदा सिक्योरिटी फोर्स ने थिंगदुन सथंदबदगे लाइकन अब ngमदन मियोइ अम लंबीदा लैखिदे आइरे चौक एरिया ड्राइवर अमसु थबक द पुलिस नंगोय कापसिलपदगी खुदक लैखिद्रे आइना माकी इमुंग मनुंग फंगदोखे थौदोकसिंग असिगी मतंग द पाउ एजेंसी केना फोन तौदुन वरी सानाबा होनबद जुनतान के वांगालोय अमन पाखुम पिरखिदे जुल्तान चलाइब एमआरटीवी की नुबिदांग वरम सांदोकी पाउददी खोंजंग जंगलिब प्रोटेस्टर सिंग अदु क्रिमिनल ngakतनी आइबो वफम फंगदोखे अदुबो अतै मखा तब पाउदे फंगदोखिदे ngasi pabuda miyoy humdragi mathakta sian krab Myanmar Iraq asida military junta amade khongjang chanchilipa protesters sing markta jasinabagi wafam amata leitre thoina hena dum protesters sing khongjang makha na Knsillakki Nagalamromda international community sing maikei military junta na sathriba ka henba miyot miregi thawong khudakta lepna da khangalabasuk Myanmar military leadership na tasinatana pm odnaire aire sanabagi pau amada ISL 2020-21 बिपिन सिंह मुंबई सिटी FC बो हानपु इन इंडियन सुपर लीग की चैंपियन हेनख्रे रोई कृष्णा ने हेरो ऑफ द लीग के अवार्ड फंखे मुंबई सिटी FC न मफम असिगी फाटोर स्टेडियम द थांगजरमित पांगथोखिबा इंडियन सुपर लीग ISL की फाइनल द AT के मोहन बगान बो अनियमद माइथीबा पीदुन मखोई हानबा टाइटल लौखे बिपिन सिंह न मैच की मिनट मार्फुद्रा चटपा मतम द चनखिबा गोल न मुंबई सिटी FC बो माइपापगी थंपाक थांगतखे Akanba David Williams the meski minute taragani panchat pamatam the game gi account hangdoki baduna AT ke mohon bagan bumangjan than ke aduga teri aina khangnaba George Luis Spinoza Arroya na meski minute kongama panchat pamatam the mobile outfit ki damak equalize tauke team manibang na singthani ga ber record ka loin na final janglaki team manibang na league stage da match taragani thoi mai paki amadi mari na mai thike makha tarakpa atopa pau amatana COVID-19 के anaba taret oxygen fngdaduna sikhibadagi Jordan की हेल्थ मिनिस्टर डिसमिस toukhre कोरोना वायरस लाइसना नाबदगी हॉस्पिटल लायेंगदुन लेरिबा anaba taret oxygen fngdabadagi sikhiraba matungda Jordan की हेल्थ मिनिस्टर ngarang dismiss toukhre लाइखिद्रबा anaba म्यूजिंग अदुगी मसिंग गामलबा मरी मतासिंग हॉस्पिटल अदुदा असawbaga loinana थमजिनदारकपदagi पुलिसना हॉस्पिटल अदुगी अकोइबा मफमसिंग गामना कन ngak senduna laikhre haina laibak अदुगी स्टेट मीडिया अमसुंग आथेना होबा म्यूजिंग फंगदोरखरे ngarang thangchinu bito hospital aduda mayuk nakiba oxygen failure aduna hospital adugi intensive care unit sing maternity amasung coronavirus ward sing asuba saitheng mayuk nanke laibak thiba thawdok adu Jordan ki capital amman gi nongchup thangba sarukta leiba handak tan thawna lingkat kiba Seoul government hospital da thokibane thawdok adu da ningam daba phongthokiba Jordan ki prime minister Besar al Khampa Kasba ne na aikibada mahna thawdok adugi daita puriba health minister Nadir Obidet bu khudak tegi dismiss tawre aige mahna thawdok adugi damak miyam da lankhre aina sengdokiba loinana laibak thiba thawdok adugi daita punamak government gi aina su sengdokhe UK da police na nupi ama Hatlubadagi Miyamga Akanba maongda Muknakhre masagi sahi contract hum doirom surabi nupi ama police na kaptana Hatlubadagi maran leire ariba police officer ama kona kawkhatuna wangpang sathagrama matung pungja khra gi manung da miyam amasung police ki marakta Akanba khothokna bagi thawdok ama uba phangkhre Saliba tha asigi ahum ki numidang weramda Sara Ebrad Kobinupi amana mayumda halakpagi lambida police na kaptana Hatkhre aina miyamna police maral sere Nagalamromda police na di damitu da haksang sajel wena working chatluraga mayumda halaki airebe nupi adu Hatkhre leiti aina claim tawkhe miyoy adu ki mari mata sing amasung atai miyamna police ki mathau ningchina pangthokpa ngamdabana nupi adu Hatkhre miyoy sing puthokpa ngamdrebani aina ju police po maral sere nupi adu na sidringe mamangda working chatlamba khathangba London ki clay farm kamanda Leiba Banstein gi akoi bada miyamna mahakpa ikai khumnaba utunda laising jaikiba loinana Kendall Kyastan ke Britain gi Duchess of Cambridge oirbi Kate su laikhidraba nupi adugi mafam da miyamna ikai khumnaba utkiba tharum adu da saru yake kana gumba nupi amana numidagi matamda mathanta lambi da chathok chasin tawu matamda lebak adugi police authority ni section ngak sen pham thokpani adubo police na mathau da pungning changdaba nupi adu laikhidaba oigani natragana police persons in mahakpa athopibu afam thogi aina maral sekhe London shahar da police ki thabak thauram sing yangchen bagi thawdang lawriba London ki mayor Sadiq Khana phongdokiba matung ina kari gumba matamda police officers in miyam gi punsi amasung lanthum ngak sena da balakhaliba thabak sing ase sadharan miyamna de pelaktaba matang dasu matang jo atumak yauribani aike maragasi da sample satret taraga taruk sangeng tawbada miyoy ani positive oire Manipur da hawki bapung kunmari ki manung da sample satret taraga taruk sangeng tawbada miyoy ani nawna COVID-19 positive oiba thengna khe apun ba test tawki ba sample masing
लाख मंगा लिसिंग हुंफुगनि थोय चांपन तरागा तरुक सुख्रे कोविड-19 कमन कंट्रोल रूम दगी थादोरकपा पाउगी मतुंग इना पुंग कुनमरी असिगी मनुंग दमियोय अहुम लेना असिदगी फगलक्तुना डिस्चार्ज तौख्रे फगलखिबा मिगी मसिंग लिसिंग कुनिपन चांपन तरागा निपन सुख्रे अदुगा अपुनबा पॉजिटिव ओइखिबा मिगी मसिंग लिसिंग कुनमापन सहम तरागा हुमदोय सुख्रे हाइरिबा मतम असिगी मनुंग दमियोय अमता लैखिदबगी पाउ लैते लैखिदबा मिगी मसिंग सहम उमराग हुमदैदा लेंदना लैरे नौमाइजिंग निमित्त मियोय चांगा मरफुद्रानि थोय वैक्सीन कापखिबगा लोइनना अपुनबा वैक्सीन कापख्रबा मिगी मसिंग लिसिंग उमरागा तरुक सुपना यांखै मंगा सुख्रे मधुगी मनुंग हेल्थ केयर वर्कर लिसिंग कुंट्रा सटेट कुंट्रा मंगा यावरे हाउसिंग फाउबगी ओने एक्टिव केस तम फ्यू कुंतरुक लैबगा लोइनना फगलकपगी सांगचादा मरफुद्रानि पंटास्मिक तरुक अहम यावरे हाइरे अरबिद कंटेंट सिंग असिगी मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंगबिर बुकना बुक पथागजरी चैनल असना तुम दकानरबदी सब्सक्राइब तो वीडियो सब्सक्राइब तो बीर मलोइनना लाइक एंड शेयर तो बसु गबी गनुक नंबरपो अमुका हना थागसरी